Leite salo. Ai khoi phawa saningai leitre matam sida mi dong pizza ba kaina. Leite. Salo. Chinel asina mayambu amukka suhana taramna ukchari. Chinel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlaba khubi sing aduna subscribe amadi notification bell icon adada git launa amuktang nambira. Ningthau likhomba do sadlanda yamna thawai yegnaba leibak kaya so man loksindaba amatta hek leramde adubo nupi thibagi wafam hek hogdoklurabade magi pokningna khoidaba apama nupi logdrabade nupi thiroi haina hekta leithoi aduna phamnaiba mayamdagi hendoktana leibak miyam phawba yauna hek thawai wanaram ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯤꯕꯨ ꯑꯁꯣꯏꯕꯒ ꯂꯩꯔꯕ ꯖꯥꯠꯂꯥ ꯈꯪꯗ꯭ꯔꯦꯗ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯃꯊꯧ ꯐꯥꯎꯕꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯕ ꯃꯌꯥꯝꯁꯤꯅ ꯅꯪꯅ ꯏꯅꯤꯡꯊꯧꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯇꯥꯕꯅ ꯇꯥꯈ꯭ꯔꯕꯗꯤ ꯏꯕꯦꯝꯃ ꯅꯪꯅꯦ ꯁꯣꯏꯗꯅ ꯈꯨꯗꯛꯇ ꯂꯨꯔꯦꯜꯗꯣ ꯀꯦꯟꯕ ꯇꯥꯔꯦꯅꯦ ꯍꯦꯔꯥ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯍꯥꯛꯅ ꯍꯥꯏꯕ ꯅꯠꯇꯦ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯝꯕꯅ ꯋꯥ ꯂꯥꯎꯅ ꯍꯥꯏꯅꯔꯕ ꯋꯥꯐꯝꯅꯤ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦꯅ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣꯅꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯍꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯦ ꯁꯥ ꯂꯥꯟ ꯃꯤꯒꯤ ꯂꯩꯕꯥꯛ ꯂꯧꯁꯤꯟꯕꯒꯤ ꯋꯥ ꯍꯧꯗꯣꯛꯄꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯅꯥ ꯐꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯁꯦ ꯏꯅꯤꯡꯊꯧꯅ ꯂꯧꯁꯤꯟꯗꯕ ꯑꯃꯠꯇꯕꯨ ꯌꯥꯎꯗ꯭ꯔꯦꯅꯦ ꯍꯣꯏ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯑꯗꯨꯕꯨꯅꯦ ꯏꯕꯦꯝꯃ ꯁꯥꯗ ꯂꯥꯟꯗ ꯊꯧꯈ꯭ꯔꯕ ꯏꯅꯤꯡꯊꯧꯁꯦ ꯅꯨꯄꯤ ꯄꯟꯕ ꯃꯌꯨꯝ ꯃꯩꯀꯩ ꯄꯥꯟꯕꯒꯤ ꯋꯥ ꯍꯧꯗꯣꯛꯄꯗꯤ ꯌꯥꯗꯦ ꯍꯥꯏꯅꯦ ꯑꯗꯨꯅ ꯀꯩꯒꯤ ꯑꯗꯨꯗꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧ ꯑꯁꯦ ꯑꯁꯣꯏꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤꯁꯤ ꯈꯪꯗ꯭ꯔꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯋꯥꯗ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯏꯅꯤꯡꯊꯧꯒꯤꯁꯨ ꯑꯅꯤꯡꯕ ꯄꯥꯝꯕ ꯑꯃ ꯂꯩꯗꯅ ꯍꯥꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯈꯪꯗꯦ ꯏꯕꯦꯝꯃ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯔꯗꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯤꯟꯐꯨꯡ ꯑꯁꯨꯝ ꯍꯥꯏꯅꯕꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯂꯣꯏꯄꯣꯠ ꯀꯥꯕꯗ ꯍꯟꯗꯛꯇꯤ ꯔꯥꯖꯀꯩꯅ ꯑꯃꯃꯝꯁꯨ ꯍꯥꯄꯛꯀꯅꯤ ꯍꯥꯏꯔꯤꯅꯦ ꯑꯗꯨꯅ ꯀꯔꯥꯏꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯥꯎꯅꯣ ꯏꯕꯦꯝꯃ ꯅꯪꯁꯨꯅꯦ ꯇꯥꯒꯟꯈꯤꯗ꯭ꯔꯦ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯝꯕꯅ ꯋꯥ ꯂꯧꯅꯔꯕ ꯋꯥꯅꯤ ꯄꯪꯍꯥꯏ ꯍꯥꯏꯅꯕ ꯑꯣꯏꯔꯤꯅꯤꯗ ꯀꯗꯥꯏꯗꯒꯤ ꯂꯩꯕꯥꯛ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯔꯥꯖꯀꯩꯅ ꯑꯃꯃꯝ ꯏꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯍꯥꯞꯂꯛꯂꯕꯗꯤ ꯀꯥꯏꯗꯒꯤ ꯂꯩꯃꯀꯣꯜꯗ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯅꯕ ꯁꯤꯜꯂꯛꯄꯗ ꯀꯣꯅꯨꯡꯒ ꯂꯣꯏꯅ ꯀꯣꯟꯁꯤꯟꯈꯤꯕꯕꯨ ꯁꯣꯏꯔꯔꯣꯏꯅꯦ ꯏꯕꯦꯝꯃ ꯀꯣꯅꯨꯡꯒ ꯂꯥꯏꯔꯤ ꯏꯅꯤꯡꯊꯧꯅꯦ ꯇꯧꯔꯤꯁꯤꯅ ꯅꯨꯄꯤ ꯄꯟꯕꯁꯨ ꯌꯥꯗꯅ ꯔꯥꯖꯀꯩꯅ ꯃꯌꯥꯝꯗꯣ ꯍꯥꯞꯂꯛꯂꯕꯗꯤ ꯀꯝꯗꯧꯗꯣꯏꯅꯣꯃꯤ ꯆꯠꯈ꯭ꯔꯣ ꯀꯥꯏꯅ ꯍꯦꯛꯇ ꯇꯥꯜꯂꯕꯁꯨ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯗꯧꯔꯤꯕꯅꯤꯗꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯂꯩꯍꯜꯂꯦꯅ ꯈꯜꯂꯣ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅꯕ ꯃꯤꯆꯪ ꯈꯣꯝꯕ ꯂꯥꯛꯅꯕꯗ ꯁꯣꯏꯗꯅ ꯂꯩꯕꯥꯛꯁꯦ ꯋꯥꯊꯣꯛ ꯑꯣꯏꯕꯕꯨ ꯁꯣꯏꯔꯣꯏꯗ ꯈꯪꯗ꯭ꯔꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯋꯥꯕꯨꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯨ ꯄꯤꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯃꯤꯄꯥꯏꯕ ꯑꯃꯕꯨ ꯄꯣꯛꯂꯤꯕꯅꯤꯅꯦ ꯍꯦꯔꯥ ꯏꯅꯤꯡꯊꯧꯅ ꯃꯔꯥꯏꯅ ꯉꯝꯅꯕꯗꯨꯃꯛ ꯊꯦꯡꯅꯖꯁꯅꯤꯗ ꯑꯁꯤꯕꯨ ꯍꯦꯟꯕ ꯂꯥꯟꯐꯝ ꯀꯌꯥꯗ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯐꯦꯜꯂꯛꯂꯕ ꯏꯅꯤꯡꯊꯧꯅꯤ ꯑꯗꯨꯕꯨꯅꯦ ꯂꯥꯟꯐꯝꯒ ꯂꯩꯃꯀꯣꯜ ꯅꯤꯡꯊꯧꯀꯣꯜꯒꯤ ꯅꯨꯡꯗ ꯁꯣꯛꯅꯕ ꯂꯥꯟꯒꯗꯤ ꯈꯔ ꯈꯦꯠꯅꯩꯗꯣ ꯑꯗꯨꯅꯅꯤ ꯃꯤꯍꯨꯜꯁꯦ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯤꯗꯤ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗꯣ ꯐꯕꯒꯤ ꯍꯥꯏꯔꯕꯗꯤ ꯃꯄꯥ ꯂꯩꯕ ꯅꯠꯇꯦꯗꯣ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯔꯥ ꯇꯞꯅ ꯄꯥꯟꯕ ꯉꯝꯂꯤꯕꯁꯤ ꯏꯅꯤꯡꯊꯧꯅ ꯐꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦ ꯀꯣꯛꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯒꯗꯧꯔꯤꯗ ꯀꯩꯗꯧꯔꯒꯦꯅꯦ ꯑꯉꯝꯕ ꯁꯦꯂꯨꯡꯕ ꯑꯁꯣꯝꯗ ꯏꯅꯤꯡꯊꯧꯅ ꯂꯧꯁꯤꯟꯕ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯁꯤꯅ ꯏꯅꯤꯡꯊꯧꯁꯦ ꯇꯥꯂꯣꯏ ꯇꯨꯏꯟ ꯇꯝꯗ꯭ꯔꯤ ꯈꯪꯕꯅ ꯃꯈꯣꯏꯅ ꯀꯅꯥꯒꯤ ꯃꯥꯒꯤ ꯂꯩꯕꯥꯛ ꯔꯥꯖꯀꯩꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯂꯣꯡꯁꯤꯟꯅꯔꯤꯅꯤ ꯍꯟꯗꯛꯀꯤ ꯂꯣꯏꯄꯣꯠ ꯀꯥꯔꯛꯄꯗꯗꯤ
ꯔꯥꯁ ꯀꯩꯅꯥ ꯑꯃꯃꯝꯕꯨ ꯍꯥꯞꯂꯛꯀꯅꯤ ꯍꯥꯏꯔꯤꯅꯤ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯗꯅ꯫ ꯀꯗꯥꯏꯗꯒꯤ ꯐꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅꯗꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕꯤ ꯀꯅꯥ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯥꯂꯣꯏ ꯇꯨꯏꯟ ꯇꯝꯂꯣ ꯍꯥꯏꯕ ꯌꯥꯗꯗꯅ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯂꯒ ꯀꯝꯗꯧꯕ ꯍꯥꯏꯕ ꯑꯁꯤꯗ ꯑꯩꯒꯤ ꯀꯣꯛ ꯑꯁꯤ ꯁꯦꯂꯨꯡꯕ ꯉꯥꯎꯔꯕꯅꯤ꯫ ꯍꯦꯔꯥ ꯑꯗꯨꯒꯤꯕꯣ ꯀꯅꯥꯅ ꯈꯪꯕꯅꯣ? ꯔꯥꯖ ꯀꯟꯌꯥ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯏꯅꯤꯡꯊꯧꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯍꯦꯛ ꯌꯥꯎꯔꯛꯄꯁꯨ꯫ ꯍꯣꯏꯅꯦ, ꯃꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯅꯠꯇꯗꯅ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈ꯭ꯔꯣ ꯀꯥꯏꯅꯒ ꯊꯤꯅꯒ ꯑꯃꯨꯛ ꯆꯩꯕꯤꯔꯕꯗꯤ ꯈꯜꯂꯤꯕꯅꯤꯅꯦ ꯁꯦꯂꯨꯡꯕ꯫ ꯁꯨꯝꯗꯧꯔꯁꯤ ꯑꯉꯝꯕ, ꯃꯣꯏꯒꯤꯁꯨ ꯃꯕꯨꯛ ꯄꯦꯟꯅꯕ ꯑꯩꯈꯣꯏꯅꯈꯣꯏꯒꯤꯁꯨ ꯍꯦꯛ ꯑꯋꯥꯕ ꯀꯣꯛꯅꯕ ꯃꯣꯏꯕꯨ ꯑꯉꯝꯕ ꯐꯝꯅꯥꯏꯕ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯤ ꯅꯍꯥ ꯑꯣꯏꯅ ꯍꯦꯛꯇ ꯈꯜꯍꯜꯂꯁꯤ꯫ ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥꯅꯦ? ꯀꯔꯤꯒꯤ ꯌꯥꯗꯅꯦ? ꯏꯅꯤꯡꯊꯧꯅ ꯄꯥꯝꯗ꯭ꯔꯕ ꯑꯗꯨꯗꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏ ꯍꯦꯛꯇ ꯂꯧꯔꯒꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯌꯥꯏꯅꯦ ꯏꯕꯣ, ꯅꯪꯒꯤ ꯋꯥꯗꯨꯁꯨ꯫ ꯑꯗꯨꯕꯨꯗꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏ ꯄꯨꯅꯦꯝꯖꯔꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯄꯨꯅꯦꯝꯖꯔꯤ꯫ ꯌꯥꯔꯦ ꯑꯉꯝꯕꯁꯤꯡ, ꯐꯝꯐꯝ ꯂꯥꯡꯁꯤꯡ ꯑꯗꯨꯗ ꯂꯦꯡꯁꯤꯟꯖꯔꯣ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯗ ꯍꯪꯒꯠꯆꯒꯦꯗꯅ꯫ ꯑꯉꯝꯕ, ꯆꯤꯡꯅꯗꯅ ꯑꯗꯨꯃꯛ ꯆꯤꯡꯒꯣꯏꯕꯤꯌꯨ꯫ ꯁꯨꯝꯗꯧꯕꯅꯤ, ꯍꯟꯗꯛꯇꯤ ꯊꯪꯅꯕ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯂꯣꯏꯄꯣꯠ ꯀꯥꯔꯛꯄꯗ ꯔꯥꯖ ꯀꯩꯅꯥ ꯑꯃꯃꯝꯁꯨ ꯍꯥꯞꯂꯛꯀꯅꯤ ꯍꯥꯏꯗꯅ꯫ ꯔꯥꯖ ꯀꯟꯌꯥ ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯀꯩꯗꯧꯒꯗꯧꯔꯤꯕ? ꯏꯅꯤꯡꯊꯧ, ꯃꯣꯏꯒꯤꯁꯤ ꯏꯅꯤꯡꯊꯧꯅ ꯇꯥꯂꯣꯏ ꯇꯨꯏꯟ ꯇꯝꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯕ ꯑꯗꯨꯗ ꯃꯔꯤ ꯍꯦꯟꯅ ꯐꯒꯠꯅꯕ ꯑꯗꯨꯅ ꯃꯥꯏ ꯂꯩꯄꯥꯛꯀꯤ ꯔꯥꯖ ꯀꯩꯅꯥ ꯑꯃꯃꯝ꯫ ꯐꯝꯅꯥꯏꯕ, ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ꯫ ꯑꯩꯒꯤꯗꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕ ꯀꯅꯥ ꯑꯃ ꯊꯦꯡꯅꯗ꯭ꯔꯤ ꯐꯥꯎꯕ ꯇꯥꯂꯣꯏ ꯇꯨꯏꯟ ꯇꯝꯂꯣꯏ ꯍꯥꯏꯅ꯫ ꯑꯩꯗꯤ ꯍꯥꯟꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯠꯊꯔꯛꯄ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯂꯣꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯩꯕꯥꯛ ꯑꯃꯒ ꯑꯃꯒ ꯃꯔꯤ ꯁꯦꯝꯒꯠꯄ ꯍꯥꯏꯕꯁꯦ ꯂꯨꯍꯣꯡ ꯀꯩꯍꯣꯡꯂꯒ ꯂꯧꯅ ꯂꯩꯅꯕ ꯈꯛꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯣ ꯈꯟꯗꯦ꯫ ꯂꯩꯕꯥꯛ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯩꯕ ꯑꯗꯨꯕꯨꯅꯤ ꯑꯩꯅ ꯈꯜꯂꯤ꯫ ꯍꯣꯏ, ꯑꯩꯅ ꯃꯈꯣꯏꯒꯤ ꯂꯝꯁꯤꯡ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯤ꯫ ꯃꯁꯤ ꯄꯨꯝꯕ ꯃꯈꯣꯏꯅ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯕꯨ ꯀꯥꯏꯅꯕ ꯁꯤꯜꯂꯒ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯇꯉꯥꯏ ꯐꯗꯅ ꯂꯥꯟ ꯊꯦꯡꯅꯗꯕ ꯌꯥꯗꯕꯒꯤ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯑꯩꯅ ꯂꯣꯏꯅ ꯂꯧꯁꯤꯜꯂꯕꯁꯨ ꯃꯈꯣꯏꯒꯤ ꯋꯥꯌꯦꯜ ꯊꯧꯗꯥꯗꯤ ꯃꯈꯣꯏꯗ ꯑꯗꯨꯃꯛ ꯁꯤꯟꯅꯔꯤꯗꯅ꯫ ꯑꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯗꯨ ꯑꯗꯥꯗꯅ ꯇꯨꯀꯥ ꯇꯨꯀꯤ ꯊꯤꯔꯅꯨ꯫ ꯑꯩꯅꯦ ꯅꯨꯄꯤꯗꯧꯅ ꯋꯥꯁꯦ ꯆꯒꯠ ꯉꯥꯡꯅꯕ ꯑꯁꯤ ꯍꯩꯅꯗꯦꯅꯦ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯇ꯫ ꯅꯪꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯑꯇꯩ ꯊꯣꯏꯅ ꯅꯠꯆꯗꯦꯗ꯫ ꯑꯉꯝꯕꯅ ꯍꯪꯒꯠꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯈꯤꯇꯪ ꯅꯅꯥꯏꯅ ꯈꯟꯖꯕ ꯈꯔꯇꯪ ꯍꯥꯏꯖꯒꯦꯗꯅ꯫ ꯍꯥꯏꯔꯣ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯣ? ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯆꯗꯦꯗ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯅꯗꯤ ꯔꯥꯖ ꯀꯟꯌꯥ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯜꯍꯟꯈꯣꯗꯅ ꯇꯥꯛꯄꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯕꯗ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯗꯅ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯑꯃꯨꯛ ꯂꯥꯟꯗꯥꯅꯕ ꯂꯥꯂꯣꯡꯒ ꯁꯤꯜꯂꯛꯂꯕꯗꯤꯗꯅ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯤꯡꯅꯖꯗꯨꯅ꯫ ꯆꯨꯝꯃꯤꯅꯦ ꯐꯝꯅꯥꯏꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯣ꯫ ꯃꯗꯨꯃꯗꯤ ꯑꯩꯗꯤ ꯊꯣꯏꯅꯕꯨ ꯋꯥꯈꯜ ꯇꯧꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯥꯂꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯂꯩ ꯃꯀꯣꯟꯗ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯑꯁꯦ ꯄꯥꯝꯗꯦꯅꯦ ꯁꯦꯂꯨꯡꯕ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨꯃꯛꯅ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯑꯃ ꯈꯟꯅꯖꯔꯦ꯫ ꯍꯥꯏꯌꯨ ꯇꯥꯁꯦ, ꯅꯈꯣꯏꯅ ꯈꯟꯅꯔꯤꯕ ꯑꯗꯨꯅ ꯀꯔꯤꯅꯣ? ꯃꯗꯨꯅ ꯇꯁꯦꯡꯅ ꯂꯩꯔꯤꯕ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯀꯣꯛꯍꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ꯫ ꯑꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯁꯅꯥ ꯅꯥꯞꯄ ꯆꯤꯛꯅ ꯆꯤꯡꯒꯣꯏꯖꯒꯦ꯫ ꯑꯇꯩ ꯊꯣꯏꯅ ꯅꯠꯆꯗꯦ ꯏꯅꯤꯡꯊꯧ꯫
ꯀꯩꯒꯨꯝꯕ ꯔꯥꯖꯀꯟꯌꯥ ꯃꯌꯥꯝ ꯑꯗꯣ ꯇꯁꯦꯡꯅ ꯂꯩꯕꯥꯛꯁꯤꯗ ꯂꯩꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏꯕꯨ ꯇꯥꯊꯤ ꯇꯥꯟꯕꯒꯤ ꯃꯍꯨꯠ ꯀꯩꯒꯨꯝꯕ ꯂꯥꯏꯕꯛ ꯍꯦꯛ ꯐꯗꯅ ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯅ ꯍꯦꯛ ꯈꯣꯏꯗꯥꯖꯕꯤꯗꯁꯨ ꯌꯥꯎꯔꯝꯕ ꯊꯣꯛꯂꯣ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯑꯄꯥꯝꯕ ꯐꯝꯅꯥꯏꯕꯁꯤꯡꯗ ꯂꯣꯏꯅꯕꯤ ꯑꯣꯏꯅꯤꯡꯕꯅ ꯑꯣꯏꯍꯟꯕ ꯑꯄꯥꯝꯕꯤ ꯅꯍꯥ ꯑꯣꯏꯍꯟꯕꯅ ꯑꯣꯏꯍꯟꯕ ꯃꯗꯨꯁꯤꯡꯗꯣ ꯏꯅꯤꯡꯊꯧ ꯈꯜꯍꯟꯕꯒꯤ ꯑꯌꯥꯕ ꯑꯗꯣ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯪꯒꯠꯆꯔꯤ ꯅꯣꯏꯒꯤ ꯋꯥꯗꯣ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤ ꯑꯗꯨꯃꯛꯄꯨ ꯂꯥꯛꯀꯗꯧꯔꯤꯕ ꯔꯥꯖꯀꯟꯌꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯄꯥꯝꯗꯁꯨ ꯍꯪꯂꯒ ꯇꯧꯕ ꯇꯥꯔꯦꯗꯅ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯃꯗꯨ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯃꯈꯣꯏꯒꯤ ꯃꯔꯩꯕꯥꯛꯇ ꯍꯟꯖꯈꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯌꯥꯕ ꯑꯩꯅ ꯄꯤꯒꯅꯤ ꯃꯁꯤꯃꯁꯨ ꯋꯥꯔꯣꯜꯗ ꯍꯥꯞꯆꯤꯜꯂꯨ ꯑꯍꯣꯏ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯈꯟꯅꯒꯗꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯗꯔꯕꯥꯔꯁꯦ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯜꯂꯁꯤ ꯐꯒꯅꯤ ꯅꯤꯡꯊꯧ ꯅꯔꯥꯏ ꯁꯨꯅ ꯄꯨꯔꯦꯝꯖꯔꯦ ꯅꯤꯡꯊꯧ ꯌꯥꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯄꯣꯊꯥꯔꯨꯔꯒꯦ ꯅꯈꯣꯏꯁꯨ ꯅꯔꯥꯟꯌꯥꯏꯗ ꯍꯟꯖꯔꯣꯀꯣ ꯌꯥꯔꯦ ꯆꯥꯛꯅꯤꯕꯤ ꯂꯩꯁꯥꯕꯤ ꯎꯔꯤꯔꯩꯗꯣ ꯑꯄꯤꯛꯄ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯁꯝꯅꯗꯅ ꯃꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝꯊꯣꯡ ꯊꯨꯡꯅ ꯃꯈꯨꯠꯇ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯔꯒ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯁꯤꯡ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯈꯤꯇ ꯄꯤꯕꯤꯌꯨꯕ ꯀꯅꯥ ꯂꯩꯒꯦ ꯑꯩꯅ ꯀꯧꯖꯔꯤꯁꯦ ꯇꯥꯔꯕꯗꯤ ꯆꯥꯅ ꯊꯛꯅꯕ ꯈꯤꯇ ꯄꯤꯅꯕꯤꯌꯨꯕ ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯠ ꯆꯥꯛ ꯌꯨꯡꯕꯁꯤꯗ ꯂꯩꯇꯦ ꯆꯠꯂꯨ ꯑꯩꯈꯣꯏ ꯐꯥꯎꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔ ꯃꯇꯝꯁꯤꯗ ꯃꯤꯗ ꯑꯃꯨꯛ ꯄꯤꯖꯕ ꯀꯥꯏꯅ ꯂꯩꯇꯦ ꯆꯠꯂꯨ ꯏꯆꯦ ꯆꯠꯂꯁꯤꯕ ꯆꯠꯂꯁꯤ 이제 ngasi디 kanamadasu chanaba hapiyo haiba yade aduna ngasidi ichini puasi chara hinba tarani ko iche isebu kari haina kumlasige aidi ikawu kawidana ngarangi mina hablak patan ama yumdu da lehobani yumda halaga mabu pizarage aina ising thaklaga lenba haibadune kaidoruge iche tumin lairade aina pangal chawbo oirabadi iche bo sumna wahal loidabani aise yamna phatti ko iche kaigi adumna hairino isena khumdaba adudi wakhal ama tawrubagine lao yumda oina halasi bikhya leblabadi aikhoidi kari chadaiba ye nangsu kawr boire ngarang nupi amana bikhya da hapirakba tan lehuri dudi adu oina chawrasi aidi kawu kawrese adu oina hekta chawrasi Nasaidagi machil mapwa aniduna sanariba warido makoina bikhya sangluba imung adugi thangnabagi mauduna loina hek taram madi macha apikpa amaso laikhidaba oibana nupa macha adabu yamna nungsiruraba male aduna chatke haina mamai laigi tawbaga ani duda onsillaga ibema ibungo ani khak nakhoi ani bo amuk da ngai khone he ekhoi buro mane somda ai sida amuk ta changla khone kari nang na masira ine ne noi ani gi sana ba sak silaki ngasi dina ne gi sida sakro haina hai gi tawbani hairak iba wa adu tabada machin mapwa ani do ngakni yengni uri reina khumge tawbada nang hogde mapwa aduna phat launa ine adudi aikhoigi laibok yamna phabane masi ngangsidiba lao mangol da ka khalo yarani da ine kaisu koiruno nayu makni he khandu lao ine ne sak semlake sidang hak phamu loiraga koksilak ine wa kaidawre kari hainingi yaradi chakto asida asum mangol sida ine hoigi saksangda changba haina de hairi bro adugi nateda aikhoina manung changbado ine hoi adugi kisu khanba laiteda ine na ne kuiroi phat semlak lagi
ꯉꯥꯏꯍꯥꯛꯇꯪꯅꯤ ꯏꯅꯦꯅ ꯑꯗꯨꯝ ꯀꯧꯁꯤꯜꯂꯛꯀꯦ ꯅꯣꯏꯅꯦ ꯆꯪꯂꯛꯇꯕꯗꯤ ꯇꯧꯅꯨꯀꯣ ꯍꯣꯏ ꯏꯅꯦꯅ ꯀꯧꯔꯛꯄꯒ ꯑꯗꯨꯝ ꯆꯪꯖꯔꯛꯂꯒꯦ ꯃꯁꯤ ꯍꯣꯏ ꯏꯅꯦꯅꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ ꯅꯪꯁꯤꯗꯤꯕ ꯃꯤ ꯃꯌꯨꯝꯁꯤꯗ ꯀꯥꯏꯗꯒꯤ ꯁꯣꯝꯗ ꯄꯨꯛꯁꯤꯗꯤ ꯈꯔ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯑꯁꯤꯗꯕꯨ ꯄꯤꯖꯕꯤꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯆꯥꯍꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯅ ꯆꯥꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯛꯂꯤꯁꯦ ꯑꯩꯈꯣꯏꯕꯨ ꯐꯥꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯅꯤ ꯍꯥ ꯑꯁ ꯏꯆꯦ ꯑꯗꯨꯗꯤ ꯃꯅꯨꯡ ꯆꯪꯈ꯭ꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯉꯥꯏꯈꯣ ꯑꯗꯨꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ ꯃꯁꯤꯗ ꯏꯃꯨꯡꯗ ꯆꯪꯂꯛꯀꯦ ꯀꯥꯏꯅ ꯍꯥꯏꯔꯝꯂꯤꯗꯨꯒ ꯃꯑꯣꯡ ꯑꯃꯇ ꯌꯦꯡꯈꯤꯁꯤ 이베마 이붕어 나코이 애니막 짱어 올라오 이니나 싹 티발 로이래 ꯑꯁ ꯏꯆꯦ ꯆꯪꯉꯁꯤ ꯍꯥꯏꯔꯅꯦ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯑꯁ ꯑꯩꯗꯤ ꯇꯜꯂꯦꯗ ꯑꯃꯨꯛ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯗꯤ ꯂꯥꯛꯑꯣ ꯆꯪꯉꯒ ꯆꯥꯔꯨꯔꯁꯤ ꯂꯥꯝꯕꯨꯗꯤ ꯂꯥꯝꯂꯤꯅꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯁꯝꯁꯣꯛ ꯑꯗꯣ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯣꯖꯔꯤꯛꯇꯨ ꯀꯧꯔꯛꯎ ꯍꯥꯏꯅ ꯃꯅꯥꯏ ꯑꯃ ꯊꯥꯈꯤꯕ ꯑꯗꯨ ꯄꯥꯛ ꯂꯥꯛꯇꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯃꯤꯅꯥꯏ ꯃꯆꯥꯁꯤꯡꯁꯤꯗꯤ ꯊꯕꯛ ꯑꯃꯇꯪ ꯁꯤꯟꯅꯕꯗ ꯃꯆꯨ ꯇꯥꯅ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯕꯅꯦꯕ ꯃꯤ ꯑꯃꯇꯪ ꯀꯧꯔꯨꯆꯣ ꯍꯥꯏꯅ ꯊꯥꯈꯤꯕꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯆꯪꯉꯦꯕ ꯀꯔꯥꯏꯗ ꯑꯃꯨꯛ ꯂꯩꯁꯤꯟꯗꯅ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕꯁꯦ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯠꯀꯗꯧꯔꯤ다 ꯏꯄꯜ ꯏꯕꯨꯡꯉꯣ ꯅꯃꯣꯝꯕꯨ ꯀꯧꯕꯤꯕꯕꯨ 이샤 락레드나 그리 토이내긴 했대 이빠 이샤 따내다봐 야다봐 와마기니 ꯇꯥꯛꯄꯤꯌꯨ ꯏꯄꯜꯅ ꯇꯥꯛꯄꯤꯕ ꯌꯥꯋꯥꯍꯩ ꯅꯃꯣꯝꯅ ꯆꯤꯡꯅ ꯄꯔꯩ ꯂꯩꯇꯅ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯖꯒꯅꯤ 이몸기 나와 하이따바 시디 이빨기 빠이마세 그이나 삐레 라울라 펌펌 랑시다 랭실 펌라 이빨가 떡 와카라 카나시 ꯌꯥꯅꯤ ꯏꯄꯜ 펌로니 랩라가 와리샤나바도 이빨디 그야 농아이티 ꯑꯗꯨꯗꯤ ꯏꯄꯜ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯂꯧꯁꯤꯜꯂꯤꯕ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯣꯏꯄꯣꯠ ꯀꯥꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯦꯗ ꯂꯩꯄꯥꯛ ꯑꯇꯩꯁꯨ ꯑꯁꯨꯝ ꯍꯥꯏꯅꯕꯗ ꯍꯟꯗꯛꯀꯤ ꯂꯣꯏꯄꯣꯠ ꯀꯥꯕ ꯑꯁꯤꯗꯤ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯃꯃꯝ ꯍꯥꯞꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯕ ꯇꯥꯔꯤꯗ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃꯇꯪꯗꯤ ꯍꯥꯞꯁꯤꯔꯥꯗꯅ ꯏꯄꯜꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯆꯦ ꯑꯍꯜ ꯇꯦꯂꯣꯡꯗꯤ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯜꯂꯤꯗ ꯑꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯋꯥꯁꯦ ꯏꯄꯜꯅ ꯀꯌꯥ ꯀꯩꯗꯧꯗꯦꯗ ꯑꯗꯨꯒ ꯑꯃꯨꯛ ꯅꯅꯥꯎꯅꯨꯄꯤ ꯕꯥꯏꯁꯨꯡꯂꯥꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯌꯥꯝꯅ ꯅꯧꯔꯤ ꯑꯗꯨꯅ ꯃꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕ ꯑꯁꯤꯃ ꯃꯥꯒꯤꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯤꯗ ꯑꯗꯨꯅ ꯏꯄꯜꯁꯦ ꯈꯟꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯅꯄꯥꯏꯕꯨꯡꯉꯣꯗ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯂꯨꯕꯅꯤ ꯃꯗꯨꯗ ꯅꯄꯥꯕꯨꯡꯅꯗꯤ ꯏꯃꯣꯝ ꯅꯍꯥꯛꯄꯨ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯣꯏꯄꯣꯠ ꯀꯥꯕꯗ ꯌꯥꯎꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯔꯦꯗ ꯏꯁꯥꯅꯗꯤ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯕꯗ ꯏꯄꯜꯁꯨ ꯈꯪꯕ ꯄꯥꯝꯂꯤꯗ ꯑꯗꯨꯕꯨ ꯏꯃꯣꯝꯅ ꯍꯥꯛꯅꯕꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯏꯄꯜꯅꯗꯤ ꯊꯧꯔꯥꯡ ꯑꯁꯦ ꯇꯣꯛꯂꯕꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯂꯩꯄꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯤ ꯐꯒꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯥꯕꯨ ꯃꯤꯉꯣꯟꯗ ꯏꯄꯜꯅ ꯍꯦꯛꯇ ꯃꯟꯇꯤꯛꯅꯗꯨꯅ ꯊꯥꯖꯕ ꯑꯗꯨꯁꯨ ꯏꯄꯜꯅ ꯄꯥꯝꯗꯦ ꯏꯄꯜ ꯊꯧꯔꯥꯡꯗꯨꯗ ꯅꯃꯣꯝꯅ ꯀꯩꯁꯨ ꯄꯥꯝꯗꯕ ꯂꯩꯖꯗꯦ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯅꯕꯨ ꯁꯥꯐꯅꯕꯅꯤ ꯍꯥꯏꯔꯕꯗꯤ ꯅꯃꯣꯝ ꯑꯩꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯔꯕꯗ ꯀꯩꯁꯨ ꯁꯤꯡꯅꯖꯕ ꯂꯩꯇꯦ ꯐꯔꯦ ꯏꯃꯣꯝꯅꯕꯨ ꯍꯣꯌꯥꯔꯕꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯜ ꯅꯃꯣꯝ ꯑꯃꯨꯛ ꯐꯔꯦ ꯌꯧꯔꯨ ꯁꯝꯁꯣꯛ ꯁꯣꯖꯔꯤꯛꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯅꯕ ꯍꯣꯠꯅꯕꯗꯤ ꯏꯅꯥꯎ ꯑꯣꯏꯔꯕꯁꯨ ꯍꯣꯏ ꯂꯦꯝꯅ ꯊꯥꯒꯗꯕ ꯅꯠꯇꯦ
ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯤꯔꯩꯕꯥꯛꯇ ꯊꯥꯔꯒ ꯍꯣꯠꯄ ꯌꯥꯕ ꯑꯣꯠꯂꯅꯤꯗꯅ ꯃꯗꯨ ꯀꯥꯅ ꯈꯪꯂꯒꯅꯤꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯒꯤ ꯀꯔꯤ ꯇꯣꯡꯖꯩ ꯍꯥꯏꯕꯗꯣ ꯁꯣꯝꯗꯅ ꯁꯣꯖꯔꯤꯛꯁꯨ ꯃꯄꯟꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯇꯅ ꯃꯥꯅ ꯈꯜꯂꯤꯕꯨ ꯑꯩꯅ ꯀꯔꯤꯝꯇ ꯈꯪꯗꯕꯗꯧꯅ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯤ ꯊꯥꯔꯗꯤ ꯃꯤꯔꯩꯕꯥꯛꯇ ꯋꯥꯅ ꯂꯦꯟꯒꯅꯤ ꯈꯟꯗꯅ ꯑꯩꯕꯨ ꯊꯥꯒꯦ ꯊꯧꯔꯥꯡꯂꯤꯕꯅꯤꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯄꯥ ꯏꯕꯨꯡꯉꯣꯗꯁꯨ ꯃꯥꯒꯤ ꯇꯧꯕ ꯉꯝꯕꯗꯣ ꯎꯠꯂꯤꯕꯅꯤ ꯁꯤꯅꯦꯕ ꯑꯗꯨꯕꯨ ꯁꯣꯖꯔꯤꯛ ꯑꯩꯅꯁꯨ ꯄꯪꯁꯤꯟꯅꯗꯨꯅ ꯃꯤꯔꯩꯕꯥꯛꯇ ꯆꯠꯂꯤꯕꯁꯦ ꯃꯥꯕꯨ ꯐꯝꯕꯥꯜ ꯑꯁꯤꯗꯒꯤ ꯀꯥꯎꯊꯅꯕ ꯃꯤꯆꯪ ꯈꯣꯝꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗ ꯁꯥꯏꯅꯦ 이닝ꯊꯧ 이붕어 ꯂꯩꯄꯥꯛ ꯑꯌꯥꯝꯕꯅ ꯂꯣꯏꯄꯣꯠ ꯂꯣꯏꯅ ꯀꯥꯖꯔꯛꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯂꯩꯕꯥꯛꯅ ꯄꯨꯔꯛꯄ ꯂꯣꯏꯄꯣꯠꯁꯤꯡ ꯑꯗꯣ ꯑꯃꯃꯝ ꯇꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯆꯥ ꯈꯥꯏꯅ ꯂꯧꯊꯣꯔꯛꯎ ꯑꯗꯨꯗ 이닝ꯊꯧ ꯀꯔꯤꯃꯨꯛ ꯇꯧꯔꯦ 이닝ꯊꯧ 이붕어 ꯂꯣꯏꯄꯣꯠꯁꯤꯡ ꯑꯗꯨꯗ ꯔꯥꯖꯀꯩꯅ꯭ꯌꯥ ꯑꯃꯃꯝꯁꯨ ꯐꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯤꯊꯨꯡꯁꯪ ꯑꯗꯨꯗ ꯂꯩꯍꯜꯂꯨ ꯅꯤꯡꯊꯤꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯍꯜꯂꯨꯀꯣ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯕ ꯇꯨꯡꯗ ꯃꯗꯨꯒꯤꯅ ꯍꯌꯦꯡꯁꯤ ꯃꯈꯣꯏꯒꯤ ꯃꯁꯛ ꯌꯦꯡꯂꯒꯦ ꯑꯍꯣꯏ 이닝ꯊꯧ ꯑꯗꯨꯗꯤ ꯂꯩꯄꯣꯠꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯧꯊꯣꯛꯂꯣꯀꯣ ꯐꯒꯅꯤ 이닝ꯊꯧ ꯉꯥꯏꯈꯣ ꯍꯌꯦꯡꯁꯤ ꯆꯨꯝꯅꯇ ꯃꯈꯣꯏꯕꯨ ꯌꯦꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯖꯗꯕ ꯑꯣꯏꯅ ꯈꯟꯈꯤꯅꯤ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯁꯤꯗ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯃꯈꯜ ꯁꯨꯅ ꯇꯧ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨꯁꯨ ꯂꯦꯝꯅ ꯄꯤꯖ ꯄꯤꯊꯛ ꯇꯧ ꯐꯒꯅꯤ 이닝ꯊꯧ ꯍꯥꯏ ꯊꯣꯉꯛꯄ ꯂꯣꯏꯄꯣꯠ ꯄꯨꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯥꯖꯤꯜꯂꯣ ꯐꯒꯅꯤ ꯑꯉꯝꯕ ꯃꯇꯥꯏ ꯂꯩꯄꯥꯛꯅ ꯐꯧꯕꯣꯠ 100ꯒ ꯁꯅꯥ ꯂꯨꯛ 10ꯒ ꯂꯣꯏꯅꯅ ꯂꯣꯏꯄꯣꯠ ꯀꯥꯔꯛꯂꯦ ai hadakti matai khulase pothok phaba malida ꯈꯔꯝ ꯂꯩꯄꯥꯛꯅ ꯐꯧꯄꯣꯠ 50ꯒ ꯀꯣꯔꯤꯒꯤ ꯆꯥꯏꯁꯦꯜ 5ꯒ ash hadakti moise pothok phattaba male ꯁꯝꯖꯤꯔꯩ ꯂꯩꯄꯥꯛꯅ ꯍꯋꯥꯏ ꯃꯈꯜ 10ꯒꯤ ꯄꯣꯝꯃ ꯆꯟꯕ ꯈꯥꯎ 100 ꯑꯗꯨꯒ ꯃꯗꯨꯒ ꯂꯣꯏꯅꯕ ꯃꯨꯒꯥꯂꯪ ꯂꯪꯐꯦꯜ ꯐꯤꯖꯤꯟ 100 ꯁꯥꯒꯗꯕ ꯑꯃꯁꯨ ꯍꯥꯞꯂꯛꯂꯦ ai sina punghen heladawo malini he ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯥ ꯈꯨꯂꯦꯟ ꯂꯩꯄꯥꯛꯅ ꯐꯧꯕꯣꯠ 100ꯒ ꯍꯋꯥꯏ ꯄꯣꯝꯃ ꯆꯟꯕ ꯈꯥꯎ 100 ꯂꯣꯏꯅꯅ ꯃꯨꯛꯇꯥ ꯑꯉꯧꯕ 100ꯒ ꯂꯣꯏꯄꯣꯠ ꯑꯣꯏꯅ ꯀꯥꯔꯛꯂꯦ ai sina punghen hen khredana sidi othok miyamle makhoi lebak si hana natraba male yamna phagatlaba maline ꯉꯥꯏꯈꯣꯅꯦ ꯃꯈꯣꯏꯅ ꯆꯍꯤ 1-2 ꯑꯁꯤꯗ ꯈꯪꯄ ꯐꯒꯠꯂꯛꯂꯤꯕ ꯑꯁꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤꯅꯦ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯂꯩꯕꯥꯛ ꯑꯗꯣ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯟꯗ꯭ꯔꯦ ꯍꯥꯏꯅꯦ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯃꯆꯥ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃꯅ ꯄꯥꯜꯂꯦ ꯍꯥꯏ ꯑꯗꯨꯕꯨꯗꯤ ꯅꯍꯥꯅ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯩꯕ ꯍꯦꯜꯂꯤꯗꯨꯅꯤ ꯅꯠꯇ꯭ꯔꯒ ꯀꯅꯥꯅ ꯈꯪꯕ ꯑꯔꯣꯟꯕ ꯄꯥꯝꯕꯩ ꯈꯔ ꯁꯤꯖꯤꯟꯅꯔꯝꯕꯁꯨ ꯃꯈꯣꯏꯁꯤꯡꯁꯤ ꯍꯥꯟꯅꯒꯨꯝꯅ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ ꯂꯩꯕꯥꯛ ꯑꯃꯠꯇꯅꯤ ꯈꯔ ꯁꯣꯟꯊꯅ ꯎꯔꯤꯕ ꯑꯁꯤꯁꯨ ꯂꯨꯆꯤꯡꯕ ꯃꯇꯤꯛ ꯆꯥꯗꯕꯒꯤꯅꯤ ꯑꯗꯨꯕꯨ ꯑꯇꯩꯁꯤꯗꯤ ꯇꯟꯖꯥ ꯐꯪꯕꯗ ꯁꯣꯏꯗꯅ ꯂꯥꯟ ꯍꯧꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯤꯅꯦ ꯑꯗꯨꯅꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯂꯣꯏꯖꯔꯦ ꯅꯤꯡꯊꯧ ꯃꯌꯥꯝꯁꯤ ꯂꯩꯕꯥꯛꯀꯤ ꯄꯨꯀꯩ ꯂꯩꯡꯒꯩꯗ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯟꯈ꯭ꯔꯣ ꯐꯒꯅꯤ ꯅꯤꯡꯊꯧ ꯍꯥꯏ ꯂꯥꯟꯃꯤꯁꯥ ꯃꯁꯤ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯣ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯑꯔꯨꯕ ꯋꯥꯐꯝꯁꯨ ꯈꯟꯅꯒꯗꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏꯁꯨ ꯅꯔꯥꯟ ꯌꯥꯏꯗ ꯍꯟꯖꯔꯣ ꯌꯥꯔꯦ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯕꯤꯈ꯭ꯌꯥꯅꯤꯕ ꯆꯠꯄꯗ ꯋꯥꯔꯗꯨꯅ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯍꯨꯃꯥꯡ ꯏꯀꯥ ꯀꯥꯅ 이제 와래봐 콩씨 탕을 독들이 이제 ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕꯣ ꯌꯨꯝ ꯌꯧꯗꯧꯕꯁꯨ ꯌꯥꯝꯗ꯭ꯔꯦ ꯋꯥꯔꯦ ꯌꯥꯝꯅ ꯏꯆꯦ ꯈꯣꯡꯁꯦ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯤꯕ ꯍꯣꯏꯁꯦ
ꯑꯁꯤꯒꯤ ꯎꯈꯥꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯁꯤꯁꯦ꯫ ꯏꯕꯦꯝꯃ ꯅꯪꯕꯨ ꯋꯥ ꯑꯃ ꯇꯥꯖꯔꯕꯣ? ꯀꯩ ꯋꯥꯅꯣꯅꯦ ꯑꯩꯗꯤ ꯇꯥꯗꯦꯕꯣ꯫ ꯍꯣ ꯍꯌꯦꯡꯁꯦ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜꯗ ꯂꯩꯕ ꯂꯝꯄꯥꯛꯇꯣ ꯑꯗꯨꯗ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯃꯈꯜ ꯁꯨꯅ ꯇꯧꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯦ ꯏꯅꯤꯡꯊꯧꯅ ꯂꯦꯝꯅ ꯆꯥꯛ ꯄꯤꯖꯅꯤ ꯍꯥꯏꯌꯦ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯅ? ꯍꯣ ꯑꯗꯨꯕꯨꯅꯦ ꯍꯟꯗꯛꯀꯤ ꯂꯣꯏꯄꯣꯠ ꯀꯥꯔꯛꯄꯗꯗꯤ ꯆꯦꯡ ꯐꯧꯗ ꯅꯠꯇꯅ ꯔꯥꯁ ꯀꯩꯅ꯭ꯌꯥ ꯑꯃꯃꯝꯁꯨ ꯌꯥꯎꯔꯛꯏ ꯍꯥꯏꯔꯤꯅꯦ꯫ ꯑꯗꯨꯒꯤ ꯑꯇꯤꯊꯤ ꯁꯦꯕꯥ ꯎꯠꯂꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯖꯕ ꯂꯩꯕꯥꯛꯅꯤ ꯈꯪꯅꯕ ꯀꯔꯤꯝ ꯇꯧꯗ꯭ꯔꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯇꯥꯈꯤꯔꯣꯏꯗ꯭ꯔꯣ? ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯗꯣ ꯏꯆꯦ ꯍꯣꯏꯕꯨ ꯆꯠꯇꯧꯔꯤꯕ꯭ꯔꯣ? ꯆꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯂꯦꯝꯅ ꯆꯥꯗꯧꯔꯤꯕꯣ? ꯑꯗꯨꯗꯤ ꯑꯩꯁꯨꯅꯦ ꯏꯆꯥꯁꯤꯡꯒ ꯂꯣꯏꯅ ꯄꯨꯔꯒ ꯍꯦꯛ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯂꯥꯛꯎ ꯂꯥꯛꯎ ꯑꯩꯁꯨꯅꯦ ꯏꯆꯥꯁꯤꯡꯒ ꯂꯣꯏꯅ ꯄꯨꯔꯛꯇꯧꯔꯤꯅꯤ꯫ 이제 ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯁꯦ꯫ ꯆꯠꯀꯨꯝꯁꯤꯗ꯫ ꯀꯩꯒꯤꯅꯣ 이제 ꯃꯤ ꯂꯣꯏꯅ ꯆꯠꯅꯅꯤ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯀꯩꯗꯧꯒꯦ? ꯂꯦꯝꯅꯁꯨ ꯆꯥꯗꯧꯔꯤꯕꯣ꯫ ꯅꯪꯅꯗꯤ ꯂꯦꯝꯅ ꯆꯥꯕ ꯑꯗꯨꯗꯅꯤ ꯈꯜꯂꯤꯕ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠ ꯆꯥꯗꯨꯅ ꯂꯥꯛꯅꯔꯤꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯏꯆꯤꯜ ꯏꯄ꯭ꯋꯥꯅ ꯀꯔꯝꯅ ꯕꯤꯈ꯭ꯌꯥ ꯆꯠꯄꯗ ꯁꯦꯠꯄ ꯆꯥꯕ ꯐꯤꯖꯣꯜ ꯑꯁꯤꯕꯨ ꯁꯦꯠꯂꯒ ꯆꯠꯇꯧꯔꯤꯒꯦ? ꯏꯁ ꯑꯗꯨꯅ ꯍꯦꯟꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯅꯨꯡꯁꯤꯗꯅ ꯃꯌꯥꯝ ꯄꯤꯖꯔꯛꯇꯣꯏꯅꯦ꯫ ꯆꯠꯁꯤꯀꯣ ꯏꯆꯦ꯫ ꯑꯇꯣꯝꯕ ꯏꯆꯦꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯃꯨ ꯍꯥꯏꯔꯤꯕꯅꯣꯅꯦ? ꯈꯪꯗꯦ 이제 ꯑꯩꯗꯤ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯀꯨꯏꯔꯦ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯑꯃꯠꯇꯁꯨ ꯆꯥꯕ ꯐꯪꯂꯛꯇꯕ꯫ ꯅꯤꯡꯊꯧꯅ ꯄꯤꯖꯗꯧꯔꯤꯕ ꯑꯗꯨꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯉꯥꯛꯇ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯏꯆꯦꯅ ꯌꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯏꯇꯣꯝꯇ ꯑꯣꯏꯁꯨ ꯆꯠꯅꯤ꯫ ꯑꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯅꯇꯣꯝꯇ ꯆꯠꯇꯧꯔꯤꯕ? ꯑꯗꯨꯕꯨ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯣ ꯃꯤꯌꯥꯝ ꯆꯠꯅꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯗꯨꯝ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯣ꯫ ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯥꯏꯀꯩ ꯈꯪꯗꯅ ꯑꯗꯨꯝ ꯂꯃꯥꯡꯅꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯍꯥ? ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ꯫ ꯑꯗꯨꯒꯗꯤ ꯑꯃꯠꯇ ꯈꯟꯕ ꯅꯠꯇꯦꯅꯦ꯫ ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯆꯥꯕꯗꯪꯅꯦꯕ꯫ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯣꯡꯃꯗ ꯑꯩꯈꯣꯏꯕꯨ ꯆꯥꯔꯝ ꯊꯂꯝ ꯈꯪꯅ ꯆꯥꯔꯤꯕꯣ꯫ ꯑꯁꯤꯗꯕꯨ ꯀꯥꯏꯗꯒꯤ ꯑꯇꯩ ꯋꯥꯈꯜ ꯈꯟꯗꯧꯔꯤꯒꯦ ꯆꯥꯕ ꯅꯠꯇꯅ꯫ ꯃꯁꯤꯗꯤꯕ ꯈꯔ ꯉꯥꯡꯂꯗꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯗꯨꯗ ꯀꯩꯗ ꯂꯥꯟꯕ ꯌꯥꯎꯒꯦ? ꯍꯣꯏ ꯍꯣꯏ ꯅꯪꯅ ꯂꯣꯏꯅ ꯆꯨꯝꯃꯦ꯫ ꯑꯗꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯦꯕ꯫ ꯑꯩꯅ ꯂꯥꯛꯀꯨꯝꯁꯤ ꯍꯥꯏꯕꯁꯦ ꯌꯥꯗꯦꯕ꯫ ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯅꯪꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯨ ꯏꯀꯥꯏꯕ ꯅꯪꯂꯒ ꯍꯟꯕ ꯁꯣꯏꯔꯔꯣꯏ꯫ ꯑꯦ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯀꯩꯒꯤ ꯏꯀꯥꯏꯔꯣꯏꯗꯒꯦ? ꯌꯦꯡꯉꯨꯇꯣ ꯃꯤ ꯃꯌꯥꯝꯁꯤꯅ ꯁꯦꯠꯂꯛ ꯆꯥꯔꯛꯂꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯦꯠꯂꯤ ꯆꯥꯔꯤꯁꯤꯒ ꯑꯁꯤꯗꯕꯨ ꯅꯪꯅ ꯂꯥꯛꯁꯦ ꯂꯥꯛꯁꯦ ꯍꯥꯏꯅ꯫ ꯏꯁ ꯆꯠꯊꯣꯛꯑꯣꯍꯦ ꯑꯩꯗꯤꯅꯦ ꯀꯔꯤꯝꯇ ꯏꯀꯥꯏꯕꯤꯗꯦ꯫ ꯆꯥꯕꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯅꯨꯄꯥ ꯑꯃꯅ 이베마 이봉아 너코이네 까림다 칼루노 또 아득이 칼리고 바칼세 아시다 너코이 그모 마양기 자품 세만이 잘로 아시다 싸로로 라오 이제 이닝타워 이봉아 라스카이냐 마얌두부 꼭실로 야래 하이 셀룽바 낭나 머코이 마야마도 아묵다 꼭실로 호행한바 어디디 이닝터 나나의 애야 묵다. 야래 톡자르로 이닝터 뭐코이 매야마도 수험들 레이래 사나미행 아묵다 답이오다 이닝터. 라스카냐싱 나코이 아마맘 또이나 나삭나민 땅라우도 이닝ꯊꯧ 이붕어 나나이 애기 꼴로이디 레이온 하이나 꼴로이제 나나이 애디 카 쿠린 레박다기 콩도이 이hul 땀제럭바니 나나이 애나 아이온 아란 야우크르바수 아방비니 칸나 ngakbiyu 하이제리
ꯌꯥꯔꯦ ꯌꯥꯔꯦ ꯃꯊꯪ ꯂꯦꯞꯂꯤꯕꯤ ꯅꯪ ꯑꯃꯨꯛ ꯍꯥꯏꯔꯣꯗꯣ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏꯒꯤ ꯀꯣꯂꯣꯏꯗꯤ ꯁꯦꯂꯣꯏ ꯉꯝꯕꯤ ꯀꯧꯖꯩꯗꯣ ꯈꯥꯔꯝ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯆꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯃꯊꯪ ꯂꯦꯞꯂꯤꯕꯤ ꯅꯪ ꯑꯃꯨꯛ 이닝ꯊꯧ 이붕어 나나야기나 소설이 câu 삼지랭 레박다기 락사버니 ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯒꯗꯕ ꯍꯥꯏꯕꯨ ꯅꯣꯏꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯩꯁꯨ ꯅꯁꯥꯅ ꯌꯥꯅ ꯂꯥꯛꯂꯝꯂꯣꯏ ꯍꯥꯏꯕ ꯑꯩꯅ ꯈꯪꯏ ꯑꯗꯨꯅ ꯅꯈꯣꯏꯅ ꯉꯁꯤꯃꯛ ꯍꯟꯈꯤꯕꯗ ꯑꯩꯅ ꯀꯩꯁꯨ ꯊꯤꯡꯂꯣꯏ ꯑꯗ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯅ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯍꯟꯖꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯅꯣꯏꯅ ꯈꯜꯂꯤꯕ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯑꯩꯅ ꯀꯩꯁꯨ ꯑꯗꯨꯝꯅ ꯈꯛ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯧ ꯂꯩꯇꯦ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯕꯒꯤ ꯑꯌꯥꯕ ꯑꯗꯣ ꯑꯩꯅ ꯄꯤꯔꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯉꯥꯏꯁꯦꯜ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯃꯕꯨ ꯑꯩꯅ ꯈꯛ ꯅꯥꯊꯩꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯉꯥꯏꯁꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯩꯅ ꯍꯦꯟꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯁꯨ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯕꯅꯤꯅ ꯆꯞ ꯃꯥꯟꯅꯅꯅꯤ ꯑꯩꯅ ꯌꯦꯡꯒꯗꯧꯔꯤꯕ ꯏꯅꯤꯡꯊꯧꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯔꯕꯅꯤꯅ ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯏꯔꯩꯕꯥꯛꯇ ꯍꯟꯖꯈ꯭ꯔꯒꯦ ꯉꯥꯏꯈꯣ ꯃꯗꯨꯃꯛꯇꯤ ꯇꯍꯥꯃꯜꯂꯦ ꯅꯈꯣꯏ ꯂꯥꯛꯄꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯃꯈꯜ ꯁꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯂꯒ ꯍꯌꯦꯡ ꯑꯣꯏꯅ ꯈꯣꯡꯁꯥꯜꯂꯣ ꯐꯒꯅꯤ 이닝ꯊꯧ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯑꯗꯨ ꯍꯥꯏꯔꯦ ꯅꯈꯣꯏ ꯑꯅꯤꯒꯤꯅ ꯀꯝꯗꯧꯕ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯃꯠꯇꯕꯨ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯈꯛ ꯂꯧꯁꯤꯜꯂꯣꯏ ꯍꯥꯏꯗꯨꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯩꯈ꯭ꯔꯦ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯄꯥꯝꯕꯤ ꯅꯍꯥ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯕꯗꯤ ꯀꯔꯤ ꯃꯗꯨꯃꯁꯨ ꯃꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯑꯩꯒꯤ ꯂꯩꯃꯀꯣꯜꯗ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯅꯤꯡꯂꯒꯅ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕ ꯅꯍꯥꯁꯤꯡꯁꯤꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯄꯥꯝꯕꯤ ꯅꯍꯥ ꯑꯣꯏꯒꯦꯔꯥ ꯍꯥꯏꯕ ꯑꯗꯣ ꯃꯗꯨ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯂꯩꯕꯒꯤ ꯑꯌꯥꯕ ꯑꯗꯣ ꯑꯩꯅ ꯄꯤꯔꯕꯅꯤ ꯃꯗꯨ ꯅꯠꯇꯕ ꯑꯍꯦꯟꯕꯗꯤ ꯍꯥꯏꯔꯛꯂꯅꯨꯀꯣ ꯏꯅꯤꯡꯊꯧꯒꯤ ꯊꯧꯖꯥꯜꯅꯤ ꯐꯔꯦ ꯅꯣꯏꯁꯨ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯖꯔꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯁꯤ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏꯕ ꯌꯦꯡꯕ ꯑꯣꯏꯅ ꯂꯦꯡꯊꯣꯛꯂꯨꯒꯦ 이닝ꯊꯧꯅ ꯁꯅꯥ ꯈꯣꯡꯂꯪꯕꯤꯒꯗꯧꯔꯕ ꯑꯣꯏꯔꯕꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ 이닝ꯊꯧꯒꯤ ꯇꯨꯡ ꯏꯟꯖꯔꯛꯀꯦꯗꯣ ꯌꯥꯔꯦ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯆꯥꯕ ꯊꯛꯄꯅꯤ ꯈꯪꯗꯦ ꯃꯦꯂꯥꯁꯤꯡꯁꯤ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯇꯧꯔꯨꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯁꯦꯕꯥꯔꯤ ꯈꯔꯁꯤꯒ ꯂꯣꯏꯅꯅ ꯂꯦꯡꯊꯣꯛꯂꯨꯔꯒꯦ ꯐꯒꯅꯤ 이닝ꯊꯧ ꯅꯤꯡꯊꯧ ꯂꯩꯈꯣꯝꯕꯅ ꯁꯦꯕꯥꯔꯤꯁꯤꯡ ꯑꯗꯨꯒ ꯑꯁꯨꯝ ꯇꯞꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯎꯔꯤꯔꯩ ꯃꯆꯤꯟ ꯃꯧꯄꯥꯅ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯂꯣꯏꯗꯝ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯕ ꯑꯁꯨꯛ ꯆꯪꯈꯣꯟꯅ ꯐꯖꯕꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯍꯦꯛ ꯎꯈꯤꯗ꯭ꯔꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯃꯁꯝ ꯃꯅꯥ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯦꯛꯇꯣꯡ ꯈꯝꯗꯣꯡꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯗꯤ ꯃꯥꯟꯗꯦꯗ ꯑꯩꯕꯨ ꯃꯅꯥꯛꯁꯤꯗ ꯍꯦꯛꯇ ꯋꯥꯈꯜ ꯑꯗꯨ ꯑꯗꯨꯝꯅ ꯈꯜꯂꯒ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯕꯅ ꯀꯔꯣꯝꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯆꯪꯉꯛꯅꯅ ꯑꯀꯣꯏꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦꯗ 이닝ꯊꯧ ꯀꯩꯗꯧꯕꯤꯕ ꯌꯥꯎꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯁꯣꯝ ꯃꯤ ꯈꯔ ꯂꯩꯇꯕ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯁꯤ ꯐꯒꯅꯤ 이닝ꯊꯧ ꯑꯩꯒꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯑꯁꯤ ꯁꯛꯈꯪꯗꯕꯤ ꯂꯝꯂꯥꯟꯕꯤ ꯆꯤꯡꯂꯧ ꯍꯦꯟꯕꯤ ꯑꯗꯨꯇ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯦꯅꯦ ꯑꯩꯕꯨ 이닝ꯊꯧ 이붕어 이닝ꯊꯧ 이붕어 ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ 이닝ꯊꯧꯁꯤꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕ ꯇꯨꯃꯤꯟ ꯂꯩꯌꯨ 이닝ꯊꯧꯒꯤ ꯁꯃꯨ ꯍꯛꯆꯥꯡ ꯑꯁꯦ
하이페 ꯊꯦꯡꯗ꯭ꯔꯕꯗꯤ ꯋꯥꯈꯜ ꯑꯃ ꯑꯗꯨꯃꯛ ꯂꯩꯒꯗꯕ ꯃꯥꯜꯂꯦ. ꯅꯪꯅꯦ 하이페ꯗ ꯊꯦꯡꯂꯒ ꯌꯦꯡꯉꯨ. ꯉꯝꯃꯣꯏꯗ. ꯑꯉꯝꯕꯅ ꯈꯔ ꯌꯥꯅꯤ. ꯑꯗꯨꯅ ꯑꯉꯝꯕ ꯑꯣꯏꯅ ꯍꯦꯛꯇ. ꯀꯥꯟꯅꯔꯝꯗꯥꯏꯗꯅ ꯃꯤꯒ ꯍꯥꯟꯅ ꯌꯦꯡꯗꯕꯤꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨ. ꯑꯗꯨꯒ ꯁꯤꯔꯝꯗꯥꯏ ꯑꯁꯤꯗꯅ ꯅꯃꯥꯏ ꯂꯩꯗꯅ ꯆꯦꯜꯂꯨꯅꯦ. ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯊꯦꯡꯗꯨꯅ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯀꯧꯖꯔꯤꯕ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ꯭ꯔꯥ? ꯑꯍꯥ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯏꯅꯤꯡꯊꯧꯅ ꯍꯟꯗꯛ ꯃꯔꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯕꯤꯔꯤꯕ ꯑꯁꯤꯕꯨ. ꯍꯟꯗꯛꯁꯦ ꯁꯨꯝꯗꯧꯕꯅꯤ. ꯅꯍꯥꯟ ꯅꯣꯡꯃ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤꯗꯣ ꯊꯦꯡꯅꯍꯧꯔꯦ. ꯍꯥ, ꯏꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯗꯅ. ꯑꯗ ꯑꯉꯝꯕ, ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯣꯂꯣꯏꯁꯨ ꯈꯪꯍꯧꯗ꯭ꯔꯦ. ꯂꯝꯂꯦꯟ ꯀꯩꯗꯒꯤꯅꯣ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯑꯩꯗꯤ. ꯍꯥ, ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ. ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯃꯑꯣꯡ ꯃꯇꯧ ꯀꯝꯗꯧꯋꯤꯗꯅ ꯇꯧꯔꯒ ꯀꯅꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯃ ꯍꯦꯛꯇ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯕꯗ ꯐꯪꯗꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦꯗ. ꯍꯣ, ꯑꯗꯨꯝꯅ ꯍꯥꯏꯔꯗꯤ ꯐꯩꯗꯅ. ꯏꯇꯣꯝꯗ ꯈꯟꯐꯝ ꯈꯪꯗꯗꯅ ꯂꯩꯔꯝꯂꯤꯕꯅꯤ. ꯃꯤꯒꯤꯕꯨꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯆꯥꯛꯅꯤꯕ ꯃꯥꯜꯂꯦ. ꯀꯔꯤ? ꯆꯥꯛꯅꯤꯕꯤ ꯍꯥꯏꯕ? ꯆꯥꯛꯅꯤꯕꯤ ꯑꯣꯏꯔꯒ ꯀꯩꯗꯧꯅꯤ? ꯏꯅꯤꯡꯊꯧꯅ ꯄꯥꯝꯂꯕꯗꯤ ꯀꯣꯛ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯍꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯗꯨꯕꯨ ꯀꯔꯝꯅ ꯊꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯅꯤ ꯍꯥꯏꯗꯨꯁꯨ ꯈꯟꯅꯕ ꯆꯨꯝꯂꯣꯏꯗ꯭ꯔꯣ ꯑꯉꯝꯕꯁꯤꯡ? ꯁꯨꯝꯗꯧꯔꯁꯤ ꯏꯅꯤꯡꯊꯧ. ꯆꯥꯛꯅꯤꯕꯤꯅꯦ ꯍꯥꯏꯔꯕꯅꯤꯅ ꯃꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯅꯕ, ꯑꯩꯈꯣꯏꯅꯁꯨ ꯊꯤꯕ ꯋꯥꯗꯅꯕ. ꯍꯦꯛꯇ ꯕꯤꯈ꯭ꯌꯥ ꯃꯌꯥꯝꯗ ꯁꯦꯡꯈꯥꯎ ꯀꯠꯇꯅ, ꯆꯥꯛꯅꯤꯕ ꯂꯥꯛꯄ ꯈꯨꯗꯤꯡ, ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯂꯥꯛꯄꯤꯌꯨꯗꯅ ꯍꯦꯛꯇ ꯄꯥꯎꯁꯤ ꯆꯦꯜꯂꯁꯤ ꯏꯅꯤꯡꯊꯧ. ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ? ꯑꯍꯣꯏ ꯏꯅꯤꯡꯊꯧ, ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯗꯨꯝꯅ ꯇꯧꯔꯁꯤ. ꯁꯦꯂꯨꯡꯕ ꯏꯕꯣ, ꯅꯪꯅ ꯂꯥꯛꯀꯅꯤꯗꯅ ꯑꯩꯅ ꯃꯁꯤꯗ ꯄꯥꯝꯃꯨꯕ ꯂꯩꯇ ꯂꯨꯄꯥ ꯈꯥꯎꯖꯥꯎꯅꯤ ꯆꯥꯛꯅꯤꯕ ꯃꯌꯥꯝꯗ ꯗꯥꯟ ꯇꯧꯔꯤꯕ ꯑꯁꯤ. ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯦꯗ. ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯗꯥꯟ ꯇꯧꯕꯗ ꯂꯩꯄꯤꯒꯅꯨ. ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯅꯤꯡꯊꯧ. ꯂꯥꯛꯂꯕꯗꯤ ꯐꯩ. ꯂꯥꯛꯇ꯭ꯔꯕꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯅ ꯂꯨꯔꯦꯟ ꯀꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ. ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯦꯂꯨꯡꯕ ꯑꯗꯣ ꯍꯥꯏꯐꯦꯠ ꯈꯧꯇꯛ ꯆꯥꯅ ꯃꯉꯛ ꯑꯗꯣ ꯅꯥꯜꯂꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯎꯔꯤꯔꯩꯗꯣ ꯃꯧꯄꯥꯗꯨꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯕꯤꯈ꯭ꯌꯥ ꯅꯤꯕꯅꯤ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯍꯔꯥꯎꯃꯟꯗꯅ, ꯁꯦꯂꯨꯡꯕ ꯏꯕꯨꯡꯉꯣ, ꯇꯣ ꯑꯥꯗ ꯆꯪꯂꯛꯑꯦꯅꯦ. ꯑꯁ, ꯑꯩꯕꯣ ꯀꯔꯤꯅꯣ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯤꯕꯣ? ꯏꯅꯤꯡꯊꯧ, ꯀꯔꯤꯃꯇ ꯄꯥꯈꯠꯄꯤꯒꯅꯨ. ꯃꯗꯨ ꯄꯨꯝꯕ ꯅꯅꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯤꯟꯅꯕꯤꯌꯨ. ꯍꯣꯏ, ꯏꯕꯣ, ꯅꯣꯏꯅ ꯈꯔ ꯐꯅꯕ ꯁꯤꯜꯂꯨꯍꯩ. ꯐꯒꯅꯤ ꯅꯤꯡꯊꯧ. ꯑꯁꯤ ꯍꯥꯏꯅ ꯁꯦꯂꯨꯡꯕ ꯑꯗꯨ ꯊꯣꯛꯈ꯭ꯔꯒ ꯎꯔꯤꯔꯩꯕꯨ ꯁꯦꯕꯥꯔꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯒ ꯅꯝꯗꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯍꯜꯂꯒ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠ ꯆꯥꯍꯟꯗꯨꯅ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯊꯣꯛꯂꯝꯃꯤ. ꯑꯅꯧꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯎꯔꯤꯔꯩ ꯃꯥꯗꯤ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ. ꯑꯩꯕꯨ ꯀꯔꯤ... 이베마 ꯀꯔꯝꯇ ꯁꯤꯡꯅꯅꯣ? ꯉꯁꯤꯗꯤ ꯅꯪꯁꯦ ꯏꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯗꯕꯅꯤꯅꯦ. ꯑꯣꯏꯔꯗꯕꯅꯤ ꯅꯠꯇꯦ, ꯑꯣꯏꯔꯕꯅꯤ. ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯅꯣꯂꯨꯛꯅ ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯅ ꯄꯨꯅꯦꯝꯖꯧꯅꯦ. ꯑꯍꯣꯏ ꯏꯅꯤꯡꯊꯧ. ꯂꯩꯃꯔꯦꯝꯕꯤ ꯏꯕꯦꯝꯃ, ꯅꯅꯥꯏꯒꯤ ꯑꯌꯣꯟ ꯑꯔꯥꯟ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩꯕꯨ ꯀꯔꯤ... ꯀꯩꯗꯧꯔꯒꯦ? ꯅꯈꯨꯌꯥꯗ ꯆꯪꯖꯔꯤꯕ ꯁꯤꯕꯨ ꯉꯥꯛꯄꯤꯌꯨꯅꯦ. ꯑꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ, ꯌꯥꯔꯦ. ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯕ ꯑꯁꯤꯗꯤ.
ꯀꯔꯤꯝꯇ ꯆꯤꯡꯅꯒꯅꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯅꯥꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯒꯤ ꯕꯤꯈ꯭ꯌꯥꯁꯨ ꯆꯠꯂꯔꯣꯏ ꯑꯇꯣꯝꯕ ꯇꯃꯤꯟ ꯀꯔꯤꯒꯤ ꯕꯤꯈ꯭ꯌꯥꯅꯣ ꯀꯔꯤꯒꯤ ꯕꯤꯈ꯭ꯌꯥꯅꯣ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯁꯦꯅꯤꯡ ꯆꯥꯅꯤꯡ ꯉꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯗꯕꯅꯤ ꯂꯩꯃꯔꯦꯝꯕꯤ ꯑꯁꯨꯝꯅ ꯆꯥꯛꯅꯤꯕꯤ ꯑꯣꯏꯔꯝꯕꯤ ꯎꯔꯤꯔꯩꯗꯣ ꯅꯤꯡꯊꯧꯅ ꯆꯥꯟꯕꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈꯤꯔꯝꯃꯤ